Manipur Sericulture Chowkhat Hannabagi Pandamda beneficiary listing amada direct beneficiary transfer ki kuthangda lupa crore 8 lakh nifuga mathoiga listing taraga nithoi ki senfam Chief Minister na transfer tawre Amasung Department of Science and Technology ki makhada Autonomous Institute oina lairiba Manipur Remote Sensing Application Center ki official website Deputy Chief Minister Yumnam Joykumar na hangdokre Mayam Bukurumzari Adom Yangbirba Impact News ni ay Momoka Salamna Hausi Pungza Asifafagi Maruiba Pausing Miam the Pizari Manipur da Sericulture Chowkhat Hanabaki Pandamda Mugatin Yoknaba Amadi Sang Sanaba Tampak Lamdamgi beneficiary listing amada Direct Beneficiary Transfer DVT ki kuthangda apunva senfam oina lupa crore 8 lakh nifuga mathoiga listing taraga nithoi Chief Minister Nongthombam Birena transfer tawkhre loinana lupa crore 3 lakh humpudara 8 listing nifuga nithoiga chanipan ki apunva senfam amasu bank ki khudong chaba leitaba jingi beneficiary chahumda fanghannanaba Manipur State Cooperative Bank ki Managing Director ki kuthangda check oina Chief Minister na khusinakre Fund transfer tawbagi thauram adu Manipur government ki Sericulture Department sinduna sangai pata laiba department asigi multipurpose hall da pangthokibani thauram adu ki sharuk ama oina lamdam asigi self help group chamaga yankhai dasu mugalang tingnaba machine singsu yanthoki thauram adu da Chief Minister na phongdokhibada Sericulture maipak na pangthokpa ngamlabadi sinfam asina state asigi Sel tumgi fivam phagathan bada yanglen saru oiba ngamgani beneficiary singnasu sinfam asi mapung fana pangthoktuna mai pakpa ngamnaba department ke maikai dagi hiram asigi matangda ningthina khangba expert yawhanduna committee ama semlaga thabak tawhanningbagi apamba Chief Minister na phongdokhi Kukun pambi hadarene sina chaw chahi ohum change chahi ohum dugi marak tu da kari saga da ge habidugi alternative ama koi government na plan tawe huji watershed management ni makha da yen lo hele ok lo hele san lo hele nganu lo hele nga lo hele wohol yohol sumaina tawro kan da tawro gadi public se hujina convince tawro gadi sidi deforestation su sep tawre adu ga khoi gi production su hele nungsu nungai maru ina chingi lam da yam manga ga leire UG gi militants aduga moigi black market kharna torkanda poppy plantation gumba rom the phattabarum sinna na bisi paksana thalai re si mutta chi hare gadi awareness program go kona masagi habido upambi sina saudi ngai sei ohum phadri ngai gi marak sida moida alternative am pibiraba aduga once sei ohum pharga chawr ko de masana masa puthok serdon sidi marketing gi problem su leiro sigi positive lai Department of Science and Technology ki makhada Autonomous Institution oina lairiba Manipur Remote Sensing Application Center ki official website Deputy Chief Minister Yumnam Joykumar na ngasi hangdokre miyamna hek tabada maru oiba department ama oina khangdrabasu afawa lengaklon ama oina ba hotnabada MAR SSC amadi Economics and Statistics Department ki chawraba thodang lai haina mahakna phongdoki New Secretariat ta laiba mahaki office chamber da pangthokiba thauram atu da Deputy Chief Minister na hai ngasi nauna hangdokliba website asina geospatial technology ke mateng na lainga ki tongan ba line department singda state asige maruoiba data amati information kaya piba ngamhanbata natana research tawning ba mioi kaya da su kana piba ngamgani matam gi oina anoba data amati information sing website asida khudaki oina hapkat naba technology ama semkat naba hotnamina si haina marshaki pukning chingsinki loinana lainga ki oiba budget sem saba tawbada Marshak amadi Economics and Statistics Department ke mathau hena tarakpa maramna department ani asibu chawkhat hannabagi tangai fadava lei haina mahakna phongdokhi For any project na kaimam tawkan da you need data, you need information and sigi data si aduga taseng na habda mayam su hangbe why are we launching this website si website si launch tawdringa da nasagi haiba data mayam ama planning the kari the sangado data mayam ama laibisi specific line department na hanga kanda kano se adugi if the information is data is available we provide laitragana koina mu kano tano generate tono honaga aduido tawni adu similar aduga atopa mana nasagi research tawningba khoningba any kano se tawningba kamugina readily available data se haiba website se de koina hapabani na they can always kano enter this website and the download information. This is the main reason, this is the importance of launching this.
lamdam asigi laumi singbu ikai khumnaba amadi pukning thogatpo oina Manipur ki Chief Minister Nongthombam Virena kumsi sahi ki ahanba lauro ki maru marang faudi hunkhre groundwater project paikhatuna lawfam sing ising fanghannabagi pandamda center da lupa karor chaniga humphugi scheme thaduna leire haina Chief Minister na phongdoki Arapati Uru Farmers Association asintuna Arapati mayai laikai Kangjeibungda pangthokiba faudi tambaki thauram aduda Chief Minister na mapantaki pot pusilakpa asina iramdam asiki setmilonda chauna akaiba piri afaba thabak paikhatke amadi thabak suge haina thoglakpa mioi singda mateng panglaki haina ngairiba lengakni iramdam asibu hena pothok puthoknaba aikhoi punna hotnaminasi haina mahakna phongdoki ngasigi thauram aduda saruk yakhiba kairaugi MLA L Rameshwarna haukiba chahi ahumlom asida lengak asina lamdam asida awonba kaya purakle afaba thabak taurakpada fai haibagi hainabi thambiu miyamna tauhanningdaba khongthang leirabasu loksing pibira uhaina phongdoki nakalamaromda Lilong MLA Mohammad Nasirna minor irrigation agriculture amadi IFCD department sing asi punna minister amagi makhada paihallapadi lawu shingugi lam asi hena chakhatpa ngamgani haina Chief Minister gi pukning chingsinki ising leitaba mafamda irrigation sema ya law leitaba mafamda lokhom toro ga dubni lokhom ko control ro law leitaba jaga maduna minor irrigation ka is law leitaba mafamda concentrate ko dubni aduna mamangi hawga sang se law leitaba mafamda adum program habla ro ising leitaba law leitaba mafamda ga mai kenel toktoino aduna sukum ba khara khara le ro do koi semto aduna law lei adushu law leida lo mi leida den pani thak shabina ba leida de ke dokto ke aduna koina khana raise law leiba to thak shabina farmer leiba jaga da ne koina je paisa ta raise Manipur Small Farmers Agri-Business Consortium amadi Krishi Vigyan Kendra Imphal West na sinduna state asida fangba spicing gi processing amadi marketing gi matangda numit humni chupna chathagadaba training program amangasi Lamphel da laiva ICAR da hodokre National Institute of Agriculture Marketing Jaipur gi meeting makhada pangthokpa training program adu hodokpagi thauram adu ICAR North East Hill Region Manipur State Center gi Joint Director Dr. Narendra Prakash na haikibada state asida laiba lomi singda market linkage ningthina fanghanba ngamdaba asina lomi singda khudong chadaba kaya mayok na hali lomi kaya amana makhoi gi oiba potlam sing ahongba mamalda yoli masina lomi singda potlam sing asi makhata na puthokpada ninghanaba ama pohale ngasi pangthokliba training na lomi singna makhoina thazariba spicing adu process tauba amadi marketing taunaba hotnabada mateng ama oiragani haina joint director asina phongdoki ngasigi training program aduga mari lainana Manipur Small Farmers Agri-Business Consortium ki project coordinator MS Khaidem na phongdoki bada state asida laiba lomi singda credit support amadi bank ke mateng phangba watpana makhoina puthokliba potlam singi process tauba amadi yonbada darkar laiba infrastructure semba ngamdabani Numit humni chupna pangthokadoriba training program asida lomi singda karamba agency amati farm dagi darka laiba mateng logani haiba khanghangani market link sembada mateng pangani haina MS Khaidem na makhata na phongdoki organic mission on MODVR in Department of Horticulture, MIDH and NHB. So many organizations now they are working with organic. क्योंकि नॉर्थ ईस्टर्न रीजन इज द ओनली एरिया वेयर इज द ऑर्गेनिक प्रोडक्ट्स आर अवेलेबल इन वेरी चीप कॉस्ट बट फार्मर्स आर फेसिंग ड्यू टू लैक ऑफ मार्केटिंग इज अ मेजर 100 फॉर द आवर फार्मर्स to this 3-day training program. They will provide all the information related marketing, processing and value addition, so farmers can learn this technique and they can get the information where we will sell the process. Lana individual farmer la self-help group la organization la any thabuk toba group amada aikoina sendo yautaba sen puhan bagi scheme amu sulai masi aikoina venture capital haina khangni masi dai aikoina pidi sempa masi
isana company na organization na puthoiba senpham dugi 40% adu aikoina sendu yaudun khoi da puhan gani sak thongnaba gas ki mamal ka henna wangkhalakpadagi laingaki anti people oiba move ni haina Manipur Pradesh Congress Committee na thamlakli ngasi Imphal gi Congress Bhavan da paumi shinga unaba amada party asigi wangang loi onaba kishor na phongdorakpada chak thongnaba gas ki mamal hengalakli ba asi hauki ba chahi taruk asida khwaidagi wangna hengatpa ama oiri masigi su mathakta chanaba chinja haira dagi hauraga pot khudingmak mamal hengatpa asi laingak na mityeng changfam thoi nakalamarom da Delhi election da Congress party ke mihut amada mai pakhidava asigi matang da impact news na hangba wahangi pakhumda o navakishon hai miyam na Congress party na Delhi da paikhat lamkiba chawkhat thaurang singbu hauzik kauthokpagum tauri maram asidagi Congress party maithiba nangkibani haki चा इसिंग थोंगबदा मरोइना लेता लाइरगी इमुंगसिंगदा रिफिल से लेनबगी पुथोकर लुपा 95 95 पुथोकवा हाइबसे अवाबा मने हरिबा अदर मसे यामना एंटी पीपल होइबा गवर्नमेंट गी मूव अमनी असे मसे कांग्रेस पार्टी ना अपोज तवी कोई रिजर्व बैंक ऑफ इंडिया ना थमीबा इन्फ्लेशन के टारगेट से 4% नि हजिके लेरिबे इकोनॉमी सिना अचीव तौब ngamdadana 7.59% ओइरकपसिदा मसिदा अथेंगना वारिबदी कॉमन मैन लाइरबा प्रजा सिंगने हरिबा यामना करी हानि एप्रोप्रिएट ओइबा कैंडिडेट पुथोमाबा अदे कोइना तौगदरिबा विजन नत्रगा अखोइगे प्रोग्राम मैम से फजना पब्लिक ता कम्युनिकेट तौबा वाट खिबदगी आइना खमबदा कांग्रेस की मसिंग जे खरा हंथरक प्रायना खाली पॉपुलिस्ट प्रोपेगेंडा पोची हम लाक ममिंग चटपा रिनोन पर्सन मी चाम लेबा कांदा अखोइ पॉपुलिस्ट प्रोपेगेंडा गी केनो सिदा चाम सिदा मी तलाक तंग खंगलगा मयुम दगा चसन बी क्वेश्चन बी तौबा मियाम दा मादे दु चलिन तौबा 90 इमदी हन्नगा यंगदबगी पोट की इंडिविजुअल पोट से सिगे शिप अमखक लाकपसी अखोइना मणिपुरी कंटेक्स सुदुम उ फंगी अदुगा दिल्ली दसु मी कॉमन पीपल की हुजी की ओइबा नीड से सिदैदा बेसिस पिसल पिरकपा मदुदसु मियामनसु मदुसु दरकार ओइबा अमनिना मदुदसु मियामना एक्सेप्ट तौबगी पोट अमा दिल्ली की कैनो सिदसु उ फंगी Paumai Furupna Khundariba Senapati District ke manung chana laiba oinam khulgi chahi khudingi pangthokpa mahei marong thagba ki kumhai chithi nga loisinkhre khul asida pangthokhiba kumhai asi loisinbagi thauram aduda Works Minister T.S. Bishojit, PHED Minister Losi Diko Manitko ki Chairman Dr. Radhesham Yunam Amadi, Ketrigao Assembly Constituency ki MLA N Indrajitsu Sarukyaki, Loinana Thauram Asiga Mari Lainana, Kulasiki Nauna Saba Community Hall Amasu, Minister Bishojit Sangaki, Thauram Adugi Manung Channa Mafam Adugi Naki Oiba Jagoi Ishe Kayasu Utki, Kul Adugi Kunja Kaya na Chiti nga Loishinbeki Thauram Aduda Sarukyaki. Air Foundation New Delhi na leibag asigi tongan ba hiram kayada thabak tawriba mioi kunga mathoida Real Hero Award 2020 piduna ikai khumnana ba khangkatpada Manipur dagi social and cultural activist Khagembam Priyojitchu yaurakle award asi February 15 da Air Foundation New Delhi na sintuna ITO New Delhi ki conference hall da Kusinagani North East State ki oina award asigi dama khangalakpada Khagembam Priyojit mathanta yaurakhibani Khagembam Priyojit Thawbal District ke manung chana laiba tentha khongbal dagini hairi matang swais the break am lozage break ki matung da pung kunga mari gi manung da mioi million amagi mathakta Aam Aadmi Party da yaurakhibegi pau amadi Manipur amasung malem gi tongan ba I pau sing puduna lakchege Impact News bu meeting ta duna leibiu mayam bu amuka na taram okchari bulletin asigi makhata ba pau miyam da pizari Pung kunga mari ke manung da mioi million amagi mathakta Aam Aadmi Party da yaurakhre AAP na handaki Delhi Mikhal da chauna mai pakhibadagi party asida miyam na thazaba hengalaktuna yaurakhibani hairi panbayabadi haukiba sagolchen numita Aam Aadmi Party ke Rashtriya Nirman Kauba National Building Campaign ama haudokhibani campaign asigi makhada Chawkhatpa Afava India ma oinabagi damak Arvind Kejriwal na luchingba party asina miyam da barton tawkibani panbayavadi Delhi Assembly Mikhal gi apunba seat humpudara leibagi manungda AAP na seat humpugan ni thoida mai pakhibani amadi BJP na supnagi seat nipan khak fangduna ani shubat takhibani Congress na seat ama fawwa fangba ngamkhidabani
ngasi China coronavirus na mioi chani ga nifuga nithoi sikhibagi report lakhibaga loinana asiba mi gi masing lising amaka chahum yankhai ga manga yaukhre virus asina nahanba mi gi masing na lising humpu yaukhre loinana health officials singna covid-19 diagnose tawbagi mawong matau hongdoklubadagi virus asina sokhalakpagi chang hengalakibani hairi Hubei province da authorities singna diagnose tawbagi mawong hongdoklubadagi mioi lising taraga manga gi fivam lusilakibani hairi Hauzik sanabagi pauda Chathariba Hero I League King asi sanagadaba league match ta East Bengal amadi Minerva Punjab anina lamba thengnaragani haiba match si ngasi numidang wairam pung manga taba matamda West Bengal ge Kalyani Stadium da sanagani legacy gi ngarang sanakiba league match ta Kerala Gokulam na Chennai City bu Panjil amasino da maithiba pikre Chennai gi Jawaharlal Nehru Stadium da sanakiba match aduda Kerala Gokulam gi Panjil adu Marcus Joseph na match ki humfudara mapan suba minata chankibani Hauzik Sathariba Indian Super League ISL 2019-20 da ngasi Hyderabad FC amadi Jamshedpur FC anina lamba taunaragani hairiba match asi ngasi numidang pung 8 makai taba matamda Hyderabad ki GMC Valayogi Athletic Stadium da sanagani legacy ki ngarang sanakiba league match da Goa FC na Mumbai City bu Panjil manga anida maithiba pikre Goa gi Jawaharlal Nehru Stadium da sanakiba league match aduda Goa gi Panjil adu Ferran Corominas na match ki kun amasung marfusuba mineta Panjil ani Hugo Bominas Jackie Chan Singh Mohammad Rafiki na match ki kuntraga taret kuntraga mapan amasung marfuga taruk suba mineta chankibani aduga Mumbai City ki Panjil aduna Raulin Borges amadi Bipin Singh na match ki taraga nipan amasung yankhai ga taret suba mineta chankibani lamda masigi sak taklambadagi Sitharaktuna manghigadawraba phibamda laklaba kang masana asi miyam pumna khangmina si haina Manipur Pollution Control Board ki chairman oiriba MLA L Radhakishona Phongdorakli Bisnupur district ki Kainau Thongthak Awang Lekaida MLA Local Area Development Fund ki makhada saba kang sanafam Radha Mantab sangabagi thauramda wafam asi phongdorakibani thauram adu loiraba matung paumi singda kang haiba asi Maihorol dagi lairaklaba masana amani masana asibu malem pumbada henna masak khangnaba amati lamdam asida munaidana lehaunabagi thabak thauram paikhatpa mathau tai haiki kangsang adu sangabaga mari leinana thangjing amadi marjing kangkhut ani ki marakta exhibition match amasu sanatuna miyamda kang masana utki पृथ्वी लेरिबा जाति पुनमक से मागी मागी सक ताकपा म चांगी मदुदा अथो एहन तानबा म चांगी कंपटीशन म चांगी मसी चंगबा मतमदा सक ताकपा हाइबसिदि अखोय पृथ्वीदा अमत ngairaba कांग हाइबा मसाना से मसी योखटपा हाइबसे अखोयगी सक ताकपागी अचौबा तंजाम अखोयना फंगी मसे मुत्तनबगी दमक तोंगान बा मणिपुर की वांगदा लेरिबि स्टेट सिंग लोनना तोंगान बा कंट्री सिंग ता अखोयना मसीगी मसाना से सक ताकनबगी दमकता मसीबु उतनबगी दमकता अखोयगी जाति सक ताकनबगी दमकता अखोय भारीबा कांसंग से सेमबनी अरोइबा द बुलेटिन असigi headlines amhana miyam da thamjage Manipur da sericulture chawkhat hanabagi pandam da beneficiary listing amada direct beneficiary transfer ki khutang da lupa crore 8 lakh nipu ka mathe da listing taraga ni thoi ki central state minister na transfer tawkre Amasung Department of Science and Technology ki makhada Autonomous Institute oina lairiba Manipur Remote Sensing Application Center ki official website Deputy Chief Minister Y. Joy Kumar na hangdokre